Arambai Tenggol Amadi Lona thingkharaba lalhoulup Koireng luchingba Unlf Ming Sijinaduna Thabak Touramba Meeoi ngasi Arambai Tenggol Unit 18 tengolloi singa Wakhal Taminaraba Matung imung manungda Sinakhre Arambai Tenggol Amadi Koireng luchingba Unlf Ming Sijinaduna Thabak Touramba Meeoi adudi Bamtiar awang lekaidagi ahaibam Dines Chehi Nifunipan apokpa ahaibam Dhana Kawi Meeoi ase Arambai Tenggol natraga Koireng luchingba Unlf ka hiram amatada mari leinaba Meeoi nate mahangna lupki Ming Sijinaduna yum ingkholgi yenaba kes singda khut thingzenduna thabak thoram kaya chathari haiba thazaba yaba pau ama fangbadagi Arambai Tenggol Unit 18 ki team amana Imphal West District ke mafam amadagi Meeoi ase fakibane Hiramasiga mari leinana ngasi numidang wairam Arambai Tenggol Unit 18 ge office ta pangtokiba paugi mifam amada ahaibam Dines na hai mahangna Arambai Tenggol amade Koireng luchingba Unlf Ming Sijinaduna lamgi chayet naba kes singda khut thingzelluba adu lale matungda amuk khana tawzararoi haina lebak miyam Arambai Tenggol amade Koireng luchingba Unlf mafamda sengdok chari haina mahakna phongdokhi Ehakna Arambai Tenggol amasung Koireng luchingba ULF authority gi ayaba amasung Arambai Tenggol gi ayaba yaudana yung hingkon gi mari leinaba kesta khut thingzeluguna Arambai Tenggol isininaw ga Wakhal Taminaraba Matungda lebak miyamda singdokchari